ꯂꯥꯏꯖꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯃꯊꯥ ꯁꯥꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯒꯦꯠ ꯑꯗꯣꯝꯗ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯄꯨꯂꯞ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯍꯟ ꯑꯍꯨꯝ ꯆꯪꯂꯛꯄ ꯑꯗꯨꯗ ꯅꯟꯗꯤꯅꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯖꯣꯏ, ꯅꯟꯗꯤꯅꯤ, ꯆꯪꯉꯣ, ꯐꯤꯗꯥ ꯑꯃꯨꯛꯇ ꯊꯥꯅꯕ ꯇꯧ꯫ ꯊꯣꯏꯕꯤ ꯐꯛ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗ ꯍꯥꯊꯨ ꯆꯪꯈꯤ꯫ ꯖꯣꯏ, ꯃꯌꯥꯝꯕꯨ ꯀꯔꯤ? ꯌꯥꯅꯤ, ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯣ꯫ ꯄꯥꯎ ꯍꯩꯗꯣꯛꯄ ꯌꯥꯎꯔꯛꯄ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯚꯛꯇꯤ ꯑꯃꯠꯇ ꯍꯥꯟꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯛꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ꯫ ꯋꯥꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ꯫ ꯏꯕꯦꯝꯃ ꯂꯥꯏꯖꯗꯨ ꯉꯔꯥꯡ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅ ꯄꯨꯔꯛꯂꯦ꯫ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯆꯕꯅꯤ꯫ ꯖꯣꯏ, ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯗꯤ? ꯁꯨꯔꯖꯤꯠ, ꯏꯕꯥꯏꯗꯣ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯑꯗꯨꯗ ꯑꯩꯅ ꯍꯦꯛꯇ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯆꯔꯕꯅꯤ, ꯋꯥꯔꯧꯕꯤꯔꯣꯏ꯫ ꯖꯣꯏ, ꯑꯣ, ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕ? ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯄ꯭ꯔꯀꯥꯁ, ꯃꯄꯥ ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯃꯆꯥꯗꯨ ꯑꯩꯒꯤ ꯍꯦꯛ ꯏꯆꯥꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯍꯟꯗꯛ 12 ꯂꯣꯏꯕꯇ ꯉꯥꯏꯔꯤ, ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅꯤ꯫ ꯖꯣꯏ, ꯑꯣ, ꯀꯩꯁꯥꯝꯄꯥꯠ ꯑꯣꯏꯔꯗꯤ PWDꯗ ꯆꯤꯞ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯂꯩꯕ ꯇꯥꯃꯣ ꯁꯔꯠ ꯍꯣꯏꯒꯤ ꯑꯗꯥꯏ ꯑꯣꯏꯒꯗꯣꯏꯔꯥ? ꯁꯨꯔꯖꯤꯠ, ꯑꯩꯒꯤ ꯍꯦꯛ ꯏꯕꯥꯏꯅꯤ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯅꯨꯄꯥ ꯃꯆꯥꯗꯣ꯫ ꯖꯣꯏ, ꯑꯗꯨ ꯃꯌꯥꯝ ꯐꯔꯦ, ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯑꯉꯥꯡꯗꯣ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯇꯥꯃꯣꯗꯣ ꯊꯣꯛꯂꯛꯄꯒ ꯑꯃꯨꯛ ꯇꯥꯃꯣ ꯃꯁꯥ ꯌꯥꯎꯅ ꯂꯥꯛꯄꯤꯌꯨ꯫ ꯑꯉꯥꯡ ꯉꯥꯛꯇꯁꯨ ꯑꯣꯏꯔꯤ, ꯋꯥ ꯈꯟꯅꯕꯁꯦ ꯊꯧꯕꯨ ꯑꯣꯏꯒꯗꯧꯔꯤꯕ ꯇꯥꯃꯣ ꯃꯁꯥ ꯌꯥꯎꯅ ꯈꯟꯅꯕꯗꯣ ꯄꯥꯝꯖꯩ꯫ ꯂꯩꯀꯥꯏ ꯑꯍꯟ ꯑꯗꯨꯁꯨ ꯖꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯐꯅꯤ ꯏꯕꯨꯡꯉꯣ꯫ ꯊꯣꯏꯕꯤꯁꯨ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯟꯗꯤꯅꯤꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯄ꯭ꯔꯀꯥꯁ, ꯏꯕꯦꯝꯃ ꯑꯁꯤꯅ ꯃꯆꯦ ꯑꯣꯏꯗꯣꯏꯔꯥ? ꯅꯟꯗꯤꯅꯤ, ꯃꯃꯥꯟꯅꯕꯤꯅꯤ ꯇꯥꯗ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯨꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯕꯤꯃꯣꯂꯥ, ꯈꯨꯔꯥ, ꯀꯔꯤ ꯍꯥꯏꯅꯔꯛꯂꯒꯦ? ꯁꯥꯎꯍꯧꯕ꯭ꯔꯣ ꯃꯃꯥ ꯃꯄꯥꯗꯨꯕꯣ? ꯑꯍꯟ, ꯀꯌꯥ ꯁꯥꯎꯕ ꯈꯣꯠꯄꯒꯤ ꯃꯑꯣꯡꯗꯤ ꯃꯥꯟꯗꯦ, ꯏꯇꯞꯄꯨ ꯇꯞꯄꯤꯅꯦ ꯃꯃꯥ ꯃꯄꯥꯗꯨꯗꯤ꯫ ꯑꯩꯈꯣꯏ ꯁꯔꯠꯇꯤ ꯅꯨꯄꯤ ꯃꯄꯥꯗꯨꯅꯕꯨ ꯈꯪꯂꯝꯃꯤꯅꯦ꯫ ꯄ꯭ꯔꯀꯥꯁ, ꯈꯤꯇꯪ ꯉꯟꯅ ꯊꯤꯜꯂꯛꯅꯕ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯃꯄꯥ ꯊꯣꯛꯂꯛꯄꯒ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ, ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯔꯤꯅꯦ꯫ ꯕꯤꯃꯣꯂꯥ, ꯐꯔꯦ꯫ ꯁꯨꯔꯖꯤꯠ, ꯏꯕꯥꯏꯗꯤ ꯄꯥꯎꯁꯦ ꯈꯪꯂꯕꯣ ꯏꯆꯦ? ꯕꯤꯃꯣꯂꯥ, ꯍꯥꯏꯈ꯭ꯔꯕꯅꯤ, ꯁꯥꯎꯕꯗ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ? ꯐꯔꯦ, ꯑꯩꯁꯨ ꯃꯤ ꯈꯔ ꯍꯣꯔꯦꯟ ꯊꯤꯟꯕꯒꯤ ꯄꯥꯎ ꯍꯥꯏꯍꯧꯔꯨꯒꯦ꯫ ꯑꯍꯟ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯆꯦ ꯑꯅꯤꯒꯤ ꯀꯥꯗ ꯂꯥꯏꯖ ꯃꯆꯦ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯂꯥꯏꯒꯤ ꯀꯥ ꯑꯗꯨꯗꯁꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯈꯤꯒꯠꯄ ꯌꯥꯕ ꯈꯤꯒꯠꯂꯤ꯫ ꯃꯩꯔꯥꯕ, ꯅꯈꯨꯠꯇꯨꯅ ꯀꯩꯗꯧꯔꯤꯅꯣ? ꯑꯀꯟ ꯁꯥꯔꯣꯏꯔꯕ ꯅꯨꯄꯤ ꯃꯥꯡꯗ? ꯔꯤꯀꯤ, ꯃꯤꯃꯥꯟꯅꯗꯕꯅꯤ, ꯑꯩ ꯉꯔꯥꯡ ꯈꯣꯡ ꯈꯨꯠ ꯇꯤꯡꯊꯣꯛꯑꯒ ꯀꯞꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯕꯅꯤ ꯀꯩꯅꯣ꯫ ꯁꯂꯥꯏ, ꯏꯍꯦ, ꯀꯞꯍꯜꯂꯝꯗꯧꯅꯤ꯫ ꯃꯩꯔꯥꯕ, ꯅꯠꯇꯦ, ꯑꯗꯨꯕꯨꯕ ꯀꯩꯗꯧꯔꯤꯅꯣꯕ? ꯔꯤꯀꯤ, ꯊꯧꯔꯤꯕ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯔꯤꯅꯦꯃꯤ, ꯃꯇꯥ ꯑꯃꯅꯤ ꯄꯨꯔꯥ꯫ ꯃꯩꯔꯥꯕ, ꯏꯍꯦ, ꯁꯤꯕ ꯀꯤꯗ꯭ꯔꯤꯕ? ꯁꯂꯥꯏ, ꯍꯦꯔꯥ, ꯁꯤꯕꯕꯨ ꯀꯅꯥꯅ ꯀꯤꯔꯣꯏꯗꯣꯏꯅꯣ? ꯃꯥꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯕꯗ ꯇꯥꯍꯧꯔꯤꯅꯤ꯫ ꯔꯤꯀꯤ ꯑꯃꯗꯤ ꯃꯩꯔꯥꯕ ꯇꯤꯈꯠꯇꯅ ꯅꯣꯛꯏ꯫ ꯃꯩꯔꯥꯕ, ꯑꯣ, ꯁꯤꯔꯝꯃꯗꯤ ꯅꯪ ꯊꯋꯥꯏꯗꯨꯅ ꯆꯥꯛꯇꯧꯗꯣ꯫ ꯔꯤꯀꯤꯁꯨ ꯅꯣꯛꯂꯗꯨꯅ, ꯑꯗꯣ ꯄꯥꯎ ꯑꯃꯒ ꯇꯝꯕꯤꯌꯨꯔꯣ? ꯁꯂꯥꯏ, ꯀꯩ ꯄꯥꯎꯅꯣ? ꯇꯝꯃꯛꯑꯣ ꯇꯥꯒꯦ꯫ ꯔꯤꯀꯤ, ꯅꯪꯒꯤ ꯄꯥꯎꯅꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯇꯝꯗꯣꯏꯁꯦ꯫ ꯁꯂꯥꯏ, ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯩꯔꯥꯕ,
ꯑꯗꯨꯗꯤ ꯈꯪꯖꯕ꯭ꯔꯥ ꯅꯪꯅ? ꯁꯂꯥꯏ, ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ꯫ ꯔꯤꯀꯤ, ꯅꯪꯅꯕꯨ ꯀꯔꯤ ꯖꯨꯒꯣꯠ ꯆꯥꯕ ꯊꯕꯛ ꯇꯧꯗꯅ ꯖꯨꯒꯣꯠ ꯆꯥꯕ ꯄꯥꯎ ꯇꯥꯗꯣꯏꯅꯣ? ꯃꯩꯔꯥꯕ, ꯇꯝꯃꯣ ꯇꯥꯔꯒꯦ꯫ ꯔꯤꯀꯤ, ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯁꯂꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯆꯣꯞꯄ ꯃꯤꯅꯤꯀꯣ꯫ ꯁꯂꯥꯏ, ꯑꯩꯅ ꯀꯩꯗꯧꯔꯕ ꯍꯥ? ꯔꯤꯀꯤ, ꯉꯔꯥꯡ ꯑꯍꯤꯡ ꯍꯦꯛꯇ ꯏꯀꯥꯏ ꯈꯪꯗꯈꯩ ꯐꯅꯦꯛ ꯂꯧꯊꯣꯛꯑꯣꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯦ꯫ ꯃꯩꯔꯥꯕ ꯔꯤꯀꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯃꯈꯥ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯇꯤꯈꯠꯇꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯣꯏꯃ, ꯑꯩ ꯁꯤꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯣ, ꯅꯣꯛꯂꯤ ꯇꯠꯂꯒ ꯇꯧꯔꯦ꯫ ꯁꯂꯥꯏ, ꯍꯣꯏ ꯄ꯭ꯂꯁ ꯔꯣꯡꯗ, ꯈꯪꯗꯅ ꯋꯥ ꯉꯥꯡꯅꯣ, ꯑꯩꯗꯤ ꯅꯣꯏ ꯃꯥꯅ ꯄꯤꯔꯝꯕꯗꯣ ꯍꯣꯡꯗꯣꯛ ꯍꯥꯏꯕꯅꯤ ꯁꯛ꯫ ꯔꯤꯀꯤ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ, ꯅꯒꯨꯟ ꯈꯪꯉꯦ, ꯏꯃꯥꯗ ꯊꯪꯗꯔꯛꯀꯅꯨ꯫ ꯁꯂꯥꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯅꯣꯛꯏꯕ ꯑꯗꯨ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯅꯨꯄꯤ 3 ꯑꯗꯨꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯇꯩ ꯋꯥꯔꯤ ꯇꯥꯗ꯭ꯔꯕꯁꯨ ꯑꯊꯣꯏꯅꯨ ꯃꯀꯣꯜ ꯁꯛꯇꯥꯁꯤꯡꯁꯤꯒ ꯈꯣꯟꯖꯥꯎ ꯊꯥꯗꯗꯅ ꯅꯣꯛꯏꯁꯤꯡꯁꯦ ꯀꯩꯝ ꯈꯟꯕꯖꯥꯠ ꯅꯠꯇꯦ, ꯍꯤꯒꯠꯇꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯣ꯫ ꯊꯥꯗꯣꯏ, ꯂꯥꯏꯖꯥ, ꯆꯦꯆꯦ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯁꯦꯝꯕꯤꯒꯦ, ꯅꯪ ꯆꯥꯛꯁꯨ ꯏꯆꯥ ꯆꯥꯗꯦ, ꯅꯁꯥꯗꯨꯁꯨ ꯋꯥꯕ ꯃꯥꯜꯂꯦ꯫ ꯑꯊꯣꯏꯅꯨ, ꯑꯗꯨꯅꯦ, ꯏꯀꯥꯏꯅꯨ ꯂꯥꯏꯖꯥ, ꯀꯩꯝ ꯈꯟꯒꯅꯨ, ꯁꯦꯝꯕꯤꯔꯛꯀꯦ ꯆꯦꯆꯦ ꯏꯕꯥꯅꯤ꯫ ꯂꯥꯏꯖꯥ ꯇꯞꯅ, ꯌꯥꯔꯅꯤꯌꯦ ꯆꯦꯆꯦ, ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯍꯥꯏꯅꯔꯤꯀꯥꯟ ꯑꯗꯨꯗ ꯁꯂꯥꯏ ꯐꯣꯟ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯊꯣꯏꯅꯨ, ꯍꯦ, ꯀꯩꯅꯣ, ꯍꯥ, ꯀꯩꯗꯧ ꯆꯪꯉꯛꯏꯅꯣ? ꯁꯂꯥꯏ, ꯆꯪꯉꯛꯄ ꯏꯂꯤꯒꯦꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯁꯦ? ꯂꯥꯏꯖꯗꯤ? ꯑꯊꯣꯏꯅꯨ, ꯍꯤꯐꯜꯂꯤ, ꯃꯁꯥ ꯋꯥꯔꯅꯤꯅ꯫ ꯁꯂꯥꯏ, ꯑꯣ, ꯑꯍꯤꯡ ꯇꯨꯝꯗꯕ ꯑꯣꯏꯔꯝꯅꯤꯔꯥ? ꯂꯥꯏꯖꯥ ꯁꯂꯥꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯔꯦ꯫ ꯃꯇꯣꯝꯇ ꯈꯟꯖꯩ, ꯑꯩꯕꯨ ꯑꯁꯤꯒꯤ ꯁꯣꯅꯣ ꯃꯤꯃꯥꯟꯅꯗꯕꯁꯤꯒ ꯀꯔꯤ ꯅꯨꯡꯒꯤ ꯊꯦꯡꯅꯔꯨꯕꯅꯣ? ꯂꯥꯏꯖꯥ, ꯅꯪ ꯂꯣꯏꯔꯦꯗꯅ, ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯑꯩ꯫ ꯊꯥꯗꯣꯏ, ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯌꯥꯝꯅ꯫ ꯑꯊꯣꯏꯅꯨ ꯃꯧꯄ꯭ꯋꯥꯕꯨ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯕꯨꯡꯉꯣ, ꯍꯣ ꯕꯨꯡꯉꯣ, ꯆꯠꯂꯣ ꯀꯤꯆꯟꯗ, ꯑꯗꯨꯒꯅꯦ, ꯊꯥꯡ ꯁꯣꯔꯤ ꯃꯆꯤꯟ ꯈꯔ ꯇꯨꯝꯕ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨ ꯑꯃꯨꯛꯇ ꯄꯨꯔꯛꯑꯣꯕ, ꯆꯠꯂꯣ ꯑꯝꯇ꯫ ꯁꯂꯥꯏ, ꯑꯃꯨꯛ ꯀꯩ ꯆꯥꯒꯦ ꯍꯥꯏꯅꯣ? ꯑꯊꯣꯏꯅꯨ, ꯍꯣ ꯅꯆꯦꯁꯦ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯕ ꯑꯝꯇ, ꯑꯩ ꯋꯥꯔꯦꯕ ꯌꯥꯝꯅ꯫ ꯁꯂꯥꯏ, ꯖꯇꯥ ꯑꯃꯅꯤ, ꯁꯦ ꯂꯥꯏꯖꯒꯤ ꯐꯣꯟꯅꯤ, ꯃꯃꯥꯟꯅꯕꯤ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯊꯥꯗꯣꯏ, ꯊꯝꯂꯝꯃꯣ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯣ꯫ ꯁꯂꯥꯏ, ꯍꯦꯛꯇ ꯇꯥꯔꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯂꯒ ꯊꯣꯛꯈꯤ꯫ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯐꯣꯟ ꯑꯗꯨ ꯑꯃꯨꯛꯁꯨ ꯂꯥꯛꯏ꯫ ꯊꯥꯗꯣꯏ, ꯑꯕꯦꯝꯃ, ꯐꯣꯟꯁꯦ ꯑꯝꯇ ꯂꯧꯕꯤꯔꯨꯆꯣ꯫ ꯑꯊꯣꯏꯅꯨꯁꯨ ꯍꯧꯒꯠꯇꯨꯅ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯗꯨꯅ ꯂꯥꯏꯖꯗ ꯄꯤꯔꯛꯏ꯫ ꯂꯥꯏꯖꯥ, ꯍꯜꯂꯣ, ꯊꯣꯏꯕꯤ, ꯍꯦ, ꯆꯤꯟꯊꯤꯕꯤ, ꯅꯪꯕꯨ ꯃꯗꯨꯒꯤ ꯁꯂꯥꯏ ꯍꯥꯏꯕ ꯌꯣꯡꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯥ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ? ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯒ ꯅꯪ ꯃꯣꯏꯔꯥꯡꯗ ꯂꯩ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯑꯣ, ꯅꯪ ꯁꯂꯥꯏ ꯍꯥꯏꯕ ꯌꯣꯡꯗꯨꯒ ꯂꯩꯗꯧꯔꯦꯅꯦꯀꯣ? ꯃꯊꯥꯗꯨꯝ ꯁꯥꯕꯤꯔꯦ ꯈꯟꯕꯗ ꯑꯩꯗꯤ꯫ ꯆꯒꯠꯅꯕ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯔꯦ, ꯄꯨꯔꯥ ꯌꯣꯡ ꯀꯠꯆꯥ, ꯃꯔꯩ ꯃꯆꯤꯡ ꯍꯥꯏꯔꯦ, ꯗꯨꯔꯕꯥꯁꯥꯅ ꯀꯩꯗꯧꯔꯨꯅꯤ? ꯊꯣꯏꯕꯤ ꯃꯆꯤꯟ ꯑꯗꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ, ꯀꯕꯣꯛ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯥꯏꯖꯗꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯆꯦ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯊꯣꯏꯅꯨ, ꯆꯦꯆꯧꯕꯤ, ꯀꯤꯆꯟꯗ ꯀꯩꯅꯣ ꯁꯦꯝꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯗꯣꯏ, ꯍꯣꯏ, ꯂꯥꯏꯖꯁꯦ ꯋꯥꯔꯤ ꯁꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯊꯣꯏꯅꯨ ꯅꯣꯛꯐꯦꯠ, ꯂꯥꯏꯖꯥ, ꯑꯩꯈꯣꯏ ꯀꯩꯝꯇ ꯈꯟꯗꯦꯀꯣ, ꯑꯆꯨꯝꯕ ꯍꯥꯏꯔꯛꯄꯅꯤꯅ꯫ ꯅꯪꯁꯨ ꯋꯥꯔꯤ ꯁꯥꯎꯀꯣ, ꯆꯦꯆꯦ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯌꯦꯡꯂꯒ ꯁꯦꯝꯂꯛꯀꯦ꯫ ꯃꯆꯦ ꯑꯅꯤꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯏꯕꯤ, ꯅꯪ ꯉꯁꯥꯏꯅ ꯃꯤ ꯂꯩ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥ? ꯂꯥꯏꯖꯥ, ꯑꯩ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝ ꯄꯤꯕ꯭ꯔꯣ ꯍꯥꯏꯁꯦ? ꯊꯣꯏꯕꯤ, ꯀꯅꯥꯅꯣ ꯅꯪ ꯅꯥꯛꯇ ꯂꯩꯔꯝꯃꯤꯗꯣ? ꯆꯦꯆꯦꯅꯦ, ꯗꯥ ꯁꯂꯥꯏꯒꯤ ꯃꯆꯦ꯫ ꯃꯁꯛ ꯐꯖꯕ꯭ꯔꯣ? ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯅ?
ꯈꯨꯝꯗ ꯈꯨꯝꯃꯛꯎꯍꯦ ꯀꯥꯔꯟꯗꯤ ꯍꯣ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯑꯅꯤꯃꯛ ꯆꯤꯆꯦ ꯍꯟꯅꯗꯤ ꯍꯦꯜꯂꯦ ꯇꯞꯄꯁꯨ ꯇꯞꯄꯦ ꯆꯤꯆꯦ ꯌꯥꯏꯃꯗꯤ ꯈꯔ ꯂꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯊꯣꯏꯕꯤ ꯑꯩꯅ ꯐꯖꯔꯝꯅꯤ ꯈꯜꯂꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯕꯥꯅꯤꯒꯤꯁꯤꯕꯣ ꯂꯥꯏꯖꯥ ꯑꯁ ꯊꯣꯏꯕꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯊꯣꯏꯕꯤ ꯀꯔꯤꯅꯣ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯥꯏꯅꯒ ꯅꯠꯇꯦ ꯋꯥꯟꯊꯍꯜꯂꯒ ꯐꯥꯔꯤꯔꯕ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯁꯦ ꯂꯥꯏꯖꯥ ꯅꯠꯇꯦꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ ꯊꯣꯏꯕꯤ ꯂꯥꯏꯖꯅ ꯂꯤꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒ ꯊꯣꯏꯕꯤ ꯅꯨꯄꯥ ꯊꯣꯛꯏꯗꯀꯣ ꯂꯥꯏꯖꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯅꯈꯣꯏꯗ ꯂꯩꯌꯦ ꯃꯥꯁꯤꯒ ꯄꯥꯕꯨꯡꯒ ꯌꯥꯝ ꯁꯥꯎꯕ꯭ꯔꯣ ꯊꯣꯏꯕꯤ ꯁꯥꯎꯕꯗꯤ ꯃꯥꯟꯗꯤꯌꯦ ꯑꯗꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡꯒ ꯗꯥ ꯁꯂꯥꯏꯒꯤ ꯃꯄꯥꯒ ꯈꯪꯅꯕ ꯃꯥꯜꯂꯤꯅꯦ ꯂꯥꯏꯖꯥ ꯊꯣꯏꯕꯤ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯊꯣꯏꯕꯤ ꯄꯥꯈꯠꯂꯨꯅꯨ ꯅꯨꯄꯤꯗꯤ ꯆꯦꯟꯕꯨ ꯆꯦꯟꯈ꯭ꯔꯗꯤ ꯃꯋꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯃꯥ ꯃꯄꯥꯅ ꯍꯦꯛꯇ ꯐꯨꯕ ꯌꯥꯗꯦ ꯍꯥꯏꯕꯅꯦ ꯈꯣꯟꯊꯤ ꯑꯃꯅꯤ ꯃꯉꯥꯏ ꯆꯥꯒꯦꯅ ꯆꯥꯔꯕꯗ ꯂꯥꯏꯖꯥ ꯑꯁ ꯌꯥꯔꯦ ꯅꯪ ꯀꯥꯔꯟ ꯇꯨꯔꯟ ꯑꯗꯨꯝ ꯉꯥꯡꯂꯦ ꯊꯣꯏꯕꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯣꯏ ꯄꯥꯕꯨꯡꯅ ꯐꯨꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥ ꯀꯟꯅ ꯐꯥꯎ ꯉꯥꯡꯕ ꯌꯥꯎꯈ꯭ꯔꯕꯣ ꯂꯥꯏꯖꯥ ꯊꯝꯃꯒꯦꯀꯣ ꯊꯣꯏꯕꯤ ꯑꯩ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯁꯂꯥꯏ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯂꯥꯏꯖꯥ ꯁꯂꯥꯏꯕꯨ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ ꯁꯂꯥꯏ ꯏꯃꯥ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯣ ꯑꯩꯁꯦ ꯅꯋꯥꯅꯤ ꯅꯋꯥ ꯅꯨꯡꯁꯤꯅꯒ ꯌꯦꯡꯕ ꯍꯩꯇ꯭ꯔꯣ ꯍꯥ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯀꯥꯏꯗꯣ ꯈꯪꯗ꯭ꯔꯣ ꯂꯥꯏꯖꯥ ꯅꯠꯇꯦ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ ꯁꯂꯥꯏ ꯀꯨꯁꯤꯅꯤ ꯀꯩꯅꯣ ꯅꯤꯡꯊꯧꯅ ꯏꯁꯦ ꯌꯨꯝꯁꯤꯒꯤ ꯅꯤꯡꯊꯧꯅ ꯆꯪꯕ ꯃꯐꯝꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯍꯥ ꯏꯇꯨ ꯌꯦꯡꯕ ꯆꯪꯂꯛꯏꯕ ꯈꯪꯉꯦꯀꯣ ꯂꯥꯏꯖꯥ ꯁꯥꯎꯔꯞ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯅꯆꯤꯟꯗꯣ ꯅꯠꯇꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯅꯪꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤ ꯈꯨꯝꯃꯤ ꯃꯌꯥꯝꯗꯣ ꯁꯂꯥꯏ ꯍꯣ ꯍꯨꯏ ꯃꯅꯤꯡ ꯆꯥꯟꯅꯗꯧꯔꯤꯌꯦ ꯅꯪ ꯌꯥꯎꯅꯤꯡꯕ꯭ꯔꯣ ꯂꯥꯏꯖꯥ ꯄꯦꯜꯂꯕꯅꯤ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯆꯥꯅꯅꯤꯡꯕ ꯆꯥꯅꯧꯔꯣ ꯋꯥ ꯌꯥꯝ ꯆꯤꯜꯂꯦ ꯅꯪꯅ ꯁꯤꯗ ꯆꯪꯉꯛꯄꯁꯦ ꯅꯁꯛꯇꯨꯁꯨ ꯁꯨꯡꯎ ꯎꯖꯅꯤꯡꯗ꯭ꯔꯦ